ꯑꯩ ꯋꯥꯔꯤꯁꯦ ꯍꯦꯛ ꯇꯧꯗꯣꯛꯆꯔꯒꯦ ꯁꯣꯝ ꯁꯥꯔꯒꯤ ꯃꯤꯡꯁꯤꯕꯨ ꯑꯩ ꯁꯠꯄ ꯑꯩꯒꯤ ꯃꯤꯡ ꯁꯠꯄ ꯁꯥꯔ ꯁꯠꯄꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ ꯀꯌꯥꯗꯤ ꯍꯥꯠꯄꯤꯈ꯭ꯔꯒꯦ ꯗꯥꯏꯔꯤ ꯌꯦꯡꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯃꯁꯤꯡꯁꯦ ꯈꯔ ꯌꯥꯝꯈ꯭ꯔꯦꯅꯦ ꯁꯣꯝꯅ ꯄꯥꯝꯕꯤꯔꯤꯁꯤ ꯍꯥꯠꯄꯤꯔ ꯅꯠꯇ꯭ꯔꯒ ꯁꯣꯏꯅꯥꯏꯍꯟꯕꯤꯔ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ boss, 하지. 사일렌 아무때 따라 가는지 ꯁꯥꯔꯒꯤ ꯍꯥꯠꯄꯒꯤ ꯔꯦꯠꯁꯤꯕꯨ ꯍꯥꯠꯄꯤꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯍꯣꯡꯉꯤꯗ ꯍꯥꯏꯗꯤ 미다 ꯌꯦꯡꯉꯒ L3ꯗꯒꯤꯅ L5 ꯐꯥꯎ 시내가 야이다. 아두고 파이링 투링 떠봐. 앙아 파이군바. 마말 라이터 미 핫파기디네. 20K는 저 좀 신비. 예, 봉인이 누파 미제 20K나고 핫바야이 얌 핫바야이 ꯑꯗꯨꯒ ꯁꯣꯏꯅꯥꯏꯍꯟꯕꯤꯁꯤꯅ ꯔꯦꯠ ꯀꯌꯥ 마디 쿨크르생 ꯆꯦꯟꯕꯁꯨ ꯌꯥꯗꯕ ꯂꯥꯌꯦꯡꯅꯕꯒꯤ ꯆꯥꯡ ꯑꯃꯗ ꯌꯦꯡꯉꯒꯅꯦ ꯇꯞꯅ ꯊꯥꯊꯒꯗꯧꯕ ꯃꯇꯝ ꯈꯔ ꯆꯪꯕ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯋꯥꯕ ꯍꯥꯏꯗꯤ ꯃꯈꯣꯡꯗꯣ ꯁꯣꯏꯅꯥꯏꯍꯟꯖꯦ ꯍꯥꯏꯔꯒꯅ ꯃꯈꯣꯡꯁꯦ ꯁꯤꯡꯖꯨ ꯁꯥꯒꯩ ꯊꯨꯗꯦꯛꯀꯗꯣꯏꯕ ꯑꯗꯨꯒ ꯐꯟ ꯈꯞꯄꯒ ꯆꯠꯀꯗꯕ मकुल अनिमक से सिंजू सागे थुदियागना ने मकुचे फदरा मोंग याम लई हाइजरिबो हाट पी टू पीज ने निमिट हुमनी की ममांग 50% एडवांस जोन लिरकदा अदुगा सोइनाय हनबी गिजना ने नोमो वालिंगाय दने 70% एडवांस जोन बिरकदा मसे अखोइगी आर ने हाइता 수스터뷰 ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯈꯟꯖꯕꯗꯅꯦ ꯑꯩꯅꯒ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯁꯤ ꯑꯩꯅ ꯅꯝꯗꯅ ꯂꯧꯔꯕ ꯃꯥꯒꯤ ꯃꯃꯥꯡꯁꯤꯗ ꯂꯦꯟꯅꯗꯅ ꯄꯨꯔꯒ ꯆꯠꯄꯗꯅꯦ ꯃꯥꯅꯒ ꯆꯥꯛꯅ ꯀꯔꯤꯝꯇꯗꯤ ꯇꯧ ꯉꯝꯗꯗꯅ ꯁꯣꯏꯅꯥꯏꯔꯝꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯒꯛ ꯌꯦꯡꯍꯧꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯃꯦꯗ ꯁꯥꯔ ꯌꯥꯔꯦ ꯁꯥꯔ ꯑꯩꯒꯤꯗꯣ ꯁꯣꯏꯅꯥꯏꯍꯟꯕꯤꯔꯣ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇꯅꯦ ꯁꯣꯏꯅꯥꯏꯍꯟꯕꯅ ꯐꯔꯦ 오케이 ꯑꯗꯨꯕꯨ ꯁꯠꯄ ꯑꯩꯅ ꯁꯠꯈ꯭ꯔꯕ ꯈꯨꯠꯂꯥꯏꯗꯤꯅꯦ ꯑꯃꯨꯛ ꯁꯤꯖꯤꯟꯅꯗꯨꯅ ꯍꯟꯖꯤꯜꯂꯛꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯁꯣꯏꯔꯕ ꯅꯪꯅ ꯁꯦꯟ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯁꯠꯆꯜꯂꯛꯀ 이붕어, 낭수 후지티 나미나나 싱베야바 마탐 오이러바니. 나빠나 떠리바 비즈니스 센터 매암세. 낭나 나빠기 마tung 일라가 sat게라. 나트라가 낭나 탄다 sat게라. 시군바 매암세 체크 토바 마탐 오이러바니. 칸가보. 호이바 이마 아두기수 마탐 라키네바 마탐 락바 나테네. 나빠 아시 마탄다 타독바 야드라바니네. 까얌 꾸이레용 마나 마판다 레르리세. 까나나 칸니. 마팔람다 누피 임 라우라가 레르모. मचागा यावरमोने हायेंग लन थुमियनबदने हेक्ता फरक तादोइनि खांगबो अस अखोय माना ngangbajidi ba asibu wani na aina ngangi se sengba ngaktani ne ngasi airport ta wo ona laise driver pisaktani madu so koi khangan banate driver pisak to masangam de haibadagi nangonda amuk phone tawraga amuk haire dana imana ngasi thawoini ina reise airport ta ma kana ga thongmina rei check tawdoine
nahan muksune nupi amani ga lakmine se ai pau tarabani aduna ngasidine ai huran ba pharage sini ngasidi ma huran ba phadori bane is nama pura kanu ka hai dai ne khuma si di ba pili lai ma hey pen manati thau ma khangni ba ngasi horen ne mayang mang da khana bi ka tro kunu ko ai ikai ji ko napa tholak pari yengune se kana ga tholake do munne yengo ngashidi huran ba phage ba as khuma na maro ma ba as maro na manate ba munne yengo aina ne singna rei se kuira bane mi thongna rei se munne yengo ne napa yaw bari yengo se adai se akhu pa na tro tu alai se mani ne ni pip sa ma ga tholai ne kai nu khu pa bung do ji bo aina na na nongon da haidra ba se adoi ma ai kau ge ko be ade ma kai do ge se akoi tumi ni yeng se ba lao som lao ba kai nu khu pa bung do ji bo aina haidra ma aina chinnarak pasi kuira bane ba ma aina to gudo do mana to lei re ba gari lak jibong kalge ngasai la khram ni gen nang sida nga ta lei ko ai ti yeng noi ni nei thi se num sa sam ne kai le noi bo lo cha si lo ai bi ma lo ah hoi uncle che maning de phom noi an ti ga phamin ro ai nan luggage ka mai luggage ka jam ta hapi se nang angang si ga tong min ro ma ga maning da Bunga, se khara nan ba restaurant dam ta kham. Nupi masa si ga na coffee ra aing bara kai no ta thangmi na ki se. Bima leina kari chaningi. Nang hek chaning bang khai ne. Nang uncle loi le dong. Hayu. Nang chaning bam hayu. yani da uncle na flight manung da me am pizza ra bani na buka se loi thale cha ju se ara ni ho leibiyo mi masadi sen gam pai bani na Hai, tumi leyu ne mama nang ba. Angang sina sa bu chaning gai cha sa sunu kai dorage. Chaning gai jaw ngasi gi dang tu de angkan loi ai thara dam ni. Hei, kai nu nang nang dra le duna. Wari ka si khra sa chu ne nang ba. Nang jui ba ingi ra on khang gi dre. Ibasne ibu nang ma mi wer ro he. kai no mai pa bung na to bi si ba ha kai no ba hanu thang na ngau khala i ro Ai taning de hei. Phairing turing hengang adana. Hei, punamak se aina pharne na khallaga tawrabani. Se nangon da su wai khara sangjana ba. Nupi masa se akoi da mau hele se. kai no mai pa bung ngang i sei myam si ba ha kari no he ba nate nasa kum labi angang le shabi masa si bu hanu ba nang na yengi ba mi yengi bu kari no he ba mashidi ba Kai ba tare ta. Hei, punung nupi. Aina hai ba dine. Se nupi masa se. Iwi ki hai ba na kine hei. Nasa nupa se, nasa nupa si ka khangnan ge to ba. Mashidi phaing turing hengang adana. ai
ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯉꯨꯅꯤꯒꯦ ꯑꯗꯨꯗꯤ 이베마 라나 칸가누고 이마디 와칼세 자잣 칼루레 온톡바 하이버드니 누피 마사세 데리다네 마스콤 를 톨라브니 마삭 또 빠자드림 마시다보 이모오이다 야리 브라이브 세 에나 사이드기 플라이트 동미너 부드기 플라이트 마능다네 이모오이제르기나 땅나라가 라 마욤다기 픽업 라카도부도 파오 락할레누 능 안칼라 드롭 또비라네나 시 티엠 보레이니네 시다 능 파이링 뚜링 쪽부가 빠이부가 제 앙앙실 까이누 칼럼도시보 마시디 이붕어 나살제 강나오 민가 항나다나 와리가 사노 하이바 헤이 마마 세 가나 보디세 모야니 세 아니 시분 당어모 두 마마이 틴자오르니 아코이니 자슬라 아 아두누 파르드라 모이 바붕어 아두니미 아두나 바봉 가셔두노. 아둠 파모 헤이 나천 누피세 아 마욤욤 통한 복틸람 거다바 아스. 바봉 뿌는 자면서 마시 시게 들어게. 마치 뻥그르데 마차 헤이 마마 자실라 바봉 아이코 봐. 뿌는 자면서 해봐. 바봉. 헤이 베마 나붕 드롭 더 홀로코 ꯁꯣꯝꯁꯤꯕꯨ ꯌꯥꯝ ꯍꯩꯅꯕꯤꯗ꯭ꯔꯕꯣ ꯅꯠꯇꯦ ꯑꯩꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯀꯩꯒꯤ ꯏꯄꯥ ꯄꯥꯈꯠꯂꯤꯕ ꯅꯠꯇꯦ ꯑꯩꯁꯨꯕꯨ ꯌꯥꯝ ꯖꯥꯊꯤꯕ ꯐꯠꯇꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯕꯣ ꯗꯦꯜꯂꯤꯗꯒꯤ ꯑꯪꯀꯜꯒ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯗ ꯑꯩꯕꯨꯗꯤ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯊꯣꯛꯎꯔꯦ ꯑꯪꯀꯜꯅꯁꯨ ꯁꯣꯝꯒ ꯁꯛ ꯈꯪꯅꯍꯜꯂꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯏꯆꯝ ꯆꯝꯅ ꯌꯦꯁ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯑꯩꯕꯨ ꯌꯥꯝ ꯇꯧꯉꯝꯕꯤ ꯑꯣꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯁꯣꯝꯅꯕꯨ ꯂꯥꯟꯅ ꯂꯧꯕꯤꯔ ꯃꯥꯜꯂꯦ. ꯑꯩꯁꯨ ꯏꯆꯝ ꯆꯝꯖꯕ ꯃꯤꯁꯛꯅꯤ. ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯝꯅ ꯈꯪꯅꯕ. ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤꯕꯨꯗꯤ ꯂꯩꯅꯥ ꯀꯧꯋꯦ ꯑꯗꯣ ꯁꯣꯝꯒꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯒꯤꯅ ꯊꯥꯅꯤꯜ. ꯊꯥꯅꯤꯜ ꯑꯣ ꯁꯛꯁꯨ ꯈꯪꯅꯔꯕꯅꯤꯅ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯖꯔꯒꯦ. ꯌꯨꯝ ꯌꯧꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯇꯦꯔꯥ ꯕꯖꯥꯔꯗ ꯑꯩ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ? ꯍꯣꯏ ꯆꯠꯂꯁꯦ 나우비, 나이코 아다 나티 아다디네 아육도 쾌롱거더바 ꯍꯧꯖꯤꯛꯇꯤ ꯀꯥꯏ ꯈꯨꯔꯨꯝꯗꯣꯏꯕ 시다 ꯍꯥ ꯁꯤꯗ ꯆꯪꯉꯛꯄꯒꯤ ꯁꯤꯗꯔꯣ ꯍꯥꯏꯁꯦ 시다 쾌롱거더바 ꯆꯦ ꯀꯩ ꯍꯥꯏꯔ ꯈꯨꯔꯨꯝꯃꯣ ꯍꯥꯏꯅꯣ ꯅꯪꯅ ꯅꯤꯡꯕ ꯕꯣꯔ ꯑꯃ ꯍꯦꯛꯇ ꯅꯤꯌꯨ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯌꯥꯏ ꯑꯝꯇꯪ ꯊꯦꯡꯅꯍꯟꯕꯤꯌꯨ 마기 문화는 시들레기도 시에는시 너무 담아 사는 강도 신경 떼봐. 짝지로 살라모보. ꯃꯅꯥꯎꯄꯤꯅ ꯀꯟꯅ ꯊꯣꯡꯍꯧꯔꯤ ꯑꯗꯨꯒ ꯃꯆꯦꯅ ꯀꯟꯅ ꯇꯥꯍꯧꯔꯤꯌꯦ 아스 싸밥도 야로이도. ꯑꯗꯨꯕꯨꯗꯤ ꯃꯆꯦ ꯌꯥꯎꯔꯤꯕꯅꯤ나 ꯌꯥꯅꯤꯗ 마치에두니네 아이는 바칼리샤. 마기 돔탁도 비도 뭉 떠라디 꼬마이 떠봐. ꯍꯣꯏ ꯌꯦꯡ ꯇꯥꯔꯦꯗꯅ ꯑꯗꯨꯕꯨꯗꯤ 아이 나이코네. 나한 아쿠 이시 사키오 해나. 이베 먹이 루홍 공동의 마땅두부 까리 하이너게 봐. ꯍꯣ ꯑꯗꯨꯃꯅꯦ ꯑꯩꯅꯦ ꯈꯪꯖꯜꯂꯛꯆꯗꯦꯀꯣ ꯅꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯋꯥꯁꯤꯗꯤꯅꯦ ꯑꯩꯅꯒꯅꯦ ꯂꯦꯞꯆꯕ ꯉꯝꯖꯕ ꯖꯥꯠ ꯅꯠꯇꯦ 하이슈 하이버니 마마. ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯅꯅꯦ ꯍꯣ ꯄꯨꯝꯅꯃꯛꯁꯦ ꯅꯆꯥꯅ ꯍꯥꯏꯕꯗꯅꯦ ꯃꯄꯥ ꯅꯪꯅ ꯂꯣꯏꯅ ꯌꯥꯕꯗꯒꯤꯅꯦ ꯊꯣꯛꯏꯕ ꯉꯥꯛꯇꯅꯤ
ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯏꯅꯥ ꯈꯨꯝꯕ ꯅꯨꯄꯥ ꯄꯥꯝꯖꯗꯦ ꯂꯥꯏꯔꯕ ꯃꯆꯥ ꯊꯤꯔꯤꯕꯅꯤ ꯑꯗꯨꯒ ꯑꯗꯥꯒ ꯏꯁ ꯀꯅꯥꯅꯕꯨ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯍꯧꯖꯤꯛꯁꯦ ꯅꯆꯥ ꯅꯨꯄꯤꯅꯅꯦ ꯃꯕꯨꯛꯆꯦꯜ ꯁꯦꯡꯈ꯭ꯔꯕ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅꯤ ꯈꯪꯅꯔꯤ ꯃꯗꯨꯗꯒꯤꯅꯦ ꯃꯔꯥꯏꯅ ꯃꯥꯅ ꯊꯣꯛꯄ ꯈꯟꯖꯔꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯤꯗꯅ ꯃꯄꯥ ꯅꯪꯅꯅꯦ ꯁꯦꯜ ꯇꯞ ꯇꯥꯏꯅ ꯍꯥꯞꯆꯜꯂꯦ ꯑꯗꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯅꯤꯡ ꯇꯝꯒꯩ ꯁꯤꯖꯤꯟꯅꯔꯦ ꯀꯅꯥꯒꯤ ꯐꯤꯔꯣꯜ ꯁꯥꯕꯗꯒꯤ ꯌꯦꯟ ꯂꯣꯏꯕꯗꯒꯤ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯐꯥꯎꯕ ꯁꯦꯜ ꯌꯦꯟꯗꯕ ꯌꯥꯎꯗ꯭ꯔꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ 마기 ꯑꯦꯀꯥꯎꯟꯗ ꯂꯩꯔꯤꯕ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦꯕ ꯑꯗꯨꯒꯤꯗꯤ ꯏꯆꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯐꯖꯅ ꯈꯪꯏꯗ ꯃꯥ ꯃꯤꯒꯤ ꯃꯥꯡꯅꯅꯕꯗꯤ ꯈꯛ ꯇꯧꯔꯣꯏꯗ ꯍꯣ ꯁꯦꯜꯁꯤꯗꯤꯅꯦ ꯁꯤꯖꯤꯟꯅꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯟꯖꯜꯂꯛꯑꯔꯣꯏ ꯍꯥꯏꯕ ꯏꯆꯥꯅꯨꯄꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯟ ꯑꯗꯣ ꯑꯔꯦꯝꯕꯗꯗꯤ ꯁꯤꯖꯤꯟꯅꯔꯝꯃꯣꯏꯕ ꯁꯤꯡꯈ꯭ꯔꯕ ꯏꯆꯥꯅꯤ ꯀꯩꯅꯣ ꯍꯣ ꯊꯥꯒꯠꯂꯣ ꯊꯥꯒꯠꯂꯣ ꯊꯥꯒꯠꯇꯗꯤꯅ ꯀꯩꯅꯣ 나바나 시리다 오이바 아스 아유 와르디 nga pothawdana wahan ba yaba natine hoi budi hairi moi pabungdi kamdau birige wabudi aisu khara waida adubune hingon su masanan hoba haksang dagi humang su loktho hoba si mangai kaino sidabu kari leina tina changmu dagi adubudi sayolamada sinmi marina haiko laikola se senari bani ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡꯒ ꯈꯛꯇꯅꯤ ꯏꯕꯥꯅꯤꯅ ꯁꯦꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯤ ꯐꯥꯎꯕꯗꯅꯦ ꯁꯥꯗꯧ ꯊꯣꯡꯕꯅ ꯋꯥꯕꯅ ꯁꯤꯔꯦ ꯑꯗꯨꯅꯕꯨ ꯄꯣꯊꯥꯋꯕ ꯍꯣꯏꯗ ꯉꯥꯏꯍꯥꯛꯇꯕꯨ ꯄꯣꯊꯥꯒꯦꯗ ꯅꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯄ꯭ꯂꯥꯟꯗꯅꯦ ꯍꯅꯨꯊꯪꯁꯤꯗꯅꯦ ꯎꯀꯥꯏ ꯍꯦꯛꯇꯛꯏ ꯍꯥꯏ ꯅꯆꯥꯅꯨꯄꯤꯒꯤ ꯄ꯭ꯂꯥꯟꯗꯒꯤꯅꯤꯅꯦ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯥꯜꯂꯤꯕ ꯁꯦꯟꯁꯦ ꯁꯤꯕꯨ ꯅꯆꯥꯅꯨꯄꯤꯅ ꯍꯧꯗꯣꯛꯂꯝꯗ꯭ꯔꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ दुकान प्लॉट अनी हुमदुनदी कैदौरुनी येंगुनी नचानुपीसे अराप खुंगंग अमदसु फार्म अमा लौनी हाइरिने हयें हचि लम थीबा चकनी हाइरि ngамore aidine lam lakna ga chatpa ka dine sungam hengamore haisidi हाय मणिपुर बु कयam चावगेने कयam लावगदगेने मसी नि हेंगांग उसिमा ho pikkere chawgera aidi chatpa ngamore haisini 나오비야 hꯧꯖꯤꯛꯀꯤ ꯁꯤꯡꯖꯨꯗꯣ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯗ꯭ꯔꯣ ꯃꯣꯔꯣꯛ ꯁꯥꯔꯁꯨ ꯆꯤꯆꯦ ꯑꯩꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯈꯤꯇꯪꯒ ꯆꯥꯎꯈꯤꯁꯤꯔꯣ ꯃꯁꯤꯗꯤ ꯁꯤꯡꯖꯨꯕꯨ ꯀꯌꯥꯝ ꯆꯥꯅꯦꯒꯦ ꯃꯣꯔꯣꯛ ꯈꯨꯁꯥꯗꯨꯒ ꯂꯥꯛꯑꯣ ꯅꯥꯎꯕꯤ ꯑꯁꯤ ꯆꯥꯔꯁꯦ ꯌꯥꯝ ꯐꯖꯩ ꯏꯆꯦ ꯂꯥꯛꯑꯣꯅꯦ ꯃꯅꯤꯡꯂꯣꯝꯗꯒ ꯌꯦꯡꯉꯨ ꯂꯥꯛꯑꯣꯅꯦ ꯆꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯐꯖꯕꯅꯦ ꯌꯥꯝꯅ 시주 파자바니 파자이 아코야니나 싱주 잡아 잘래 이마가 바bun가디 타박 수럼가니 시다 라오 ngakdang yaubiro si lao ibani su he nasina lao thabak su si lao naubi lao hai as aidi subu amta hairoi da he kai do bai hairoi doino suraga haigadabani thaba ase as ngamjaroi khoi subuga hairoi amta karino ne amasa tumida habinu ne angang ni kari haidorigi khoi babungje macha tombi michangchang ise yong ne changjau hai michang changbai wana ti ne ma di angang ni ne adu ne ba khoi babungse adonai bu thabak sunaba mi thame haidai ne aduga kaigino noina pangsu suisina ho thame aduda ne thangjaga numai jinga se nama ga igana ne sum suri bari ne si humang lu tok trdi hakchang sokhot loidro du budi chumba thabak to sat toksalo ngangdana le no asubi ge kainu sibo e phole e
ꯑꯩ ꯑꯝꯇ ꯐꯣꯟ ꯄꯥꯏꯔꯨꯈꯤꯒꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯉꯍꯥꯟꯋꯥꯏꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯨꯛ ꯇꯥꯏꯅꯦ ꯍꯥ ꯌꯥꯝ ꯃꯨꯛ ꯇꯥꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯒꯤꯁꯨ ꯑꯅꯧꯕ ꯑꯃ ꯂꯩꯖꯔꯕꯗꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯉꯣꯟꯗꯒ ꯅꯣꯟꯖꯔꯔꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯤ ꯅꯕꯨꯡꯉꯣꯗꯨꯗꯤꯅꯦ ꯅꯪꯗꯧꯅ ꯆꯒꯠ ꯆꯒꯠꯀ ꯇꯧꯕꯖꯥꯠ ꯅꯠꯇꯦ ꯊꯤꯅ ꯂꯦꯝꯈ꯭ꯔꯖꯥꯠꯅꯤ ꯅꯪ ꯊꯧꯔꯤꯕ ꯀꯥꯔꯒꯗꯣ ꯑꯁ ꯑꯗꯨꯗꯤ ꯄꯨꯔꯥ ꯋꯥꯊꯤ ꯇꯥꯍꯧꯔꯦ ꯍꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯁꯥꯏꯅ ꯊꯧꯔꯤꯗꯨꯗꯤꯅꯦ ꯑꯣꯗꯤꯅꯦ ꯑꯣꯗꯤ ꯅꯣꯏꯗꯤ ꯅꯄꯨꯟꯁꯤꯒꯤ ꯊꯧ ꯐꯪꯖꯔꯝꯈꯤꯔꯣꯏ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯨꯛꯁꯪ ꯁꯪꯉꯔꯣꯏ ꯅꯪꯒ ꯎꯅꯕ ꯑꯁ ꯇꯣꯛꯅꯔꯁꯤꯁꯦ ꯀꯥꯟꯗꯦ ꯅꯍꯥꯟꯋꯥꯏꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯣꯛꯅꯔꯁꯦ ꯍꯥꯏꯈꯤꯗꯥꯏ ꯍꯧꯖꯤꯛꯅ ꯑꯩꯅ ꯑꯃꯨꯛ ꯂꯩꯈꯠꯂꯛꯑꯦꯗꯅ ꯅꯪꯗꯔ ꯅꯨꯄꯥ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ ꯑꯩ ꯅꯪꯁꯨ ꯅꯍꯥꯟꯋꯥꯏ ꯑꯐꯥꯎ ꯌꯥꯝ ꯁꯥꯕꯗꯣ ꯑꯩꯉꯣꯟꯗ ꯑꯩ ꯏꯆꯥ ꯇꯣꯝꯕꯤꯁꯤꯗꯤ ꯄꯨꯔꯥ ꯌꯥꯔꯦꯗꯅ ꯁꯤꯗꯤ ꯇꯣꯛꯅꯔꯁꯤ ꯀꯥꯟꯗꯦ ꯁꯦ ꯊꯝꯃꯒꯦ ꯃꯇꯝ ꯃꯥꯡꯅꯕ ꯒꯨꯗ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯗꯥꯏꯂꯣꯒꯁꯤꯗꯤ ꯏꯄꯥ ꯄꯦꯜꯂꯦ ꯑꯗꯨꯅꯤꯗꯅ ꯄꯥꯕꯣ ꯑꯩꯈꯣꯏ ꯅꯥꯎꯕꯤꯁꯦ ꯍꯥꯟꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯦ ꯃꯥꯅ ꯍꯦꯜꯂꯦꯕ ꯁꯪꯒꯁꯦ ꯑꯣ ꯅꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨꯅꯦ ꯑꯩꯗꯤ ꯑꯐꯕ ꯅꯨꯄꯥꯕꯨ ꯍꯦꯛ ꯐꯪꯉꯕ ꯆꯥꯟꯁ ꯃꯥꯡꯍꯟꯕꯩ ꯋꯥꯗꯤ ꯂꯩꯇꯦ ꯍꯦꯛꯇ ꯕꯒ ꯂꯧꯔꯗꯝꯃꯤ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯐꯥꯎꯗꯣꯔꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯦ ꯊꯝꯃꯣꯏ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯅꯤꯡꯉꯥꯏ ꯀꯟꯈ꯭ꯔꯦꯗ ꯅꯪꯒꯤ ꯅꯤꯡꯉꯥꯏꯗꯣ ꯑꯩꯅ ꯅꯤꯡꯊꯨꯡꯍꯟꯒꯦ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯅꯨ ꯀꯩꯗꯧꯒꯦ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯔꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯔꯦ ꯍꯥꯏꯔꯛꯑꯣ ꯀꯩ ꯂꯩꯔꯒꯦ ꯔꯥꯏꯗ ꯅꯍꯥꯃꯨꯛ ꯏꯕꯥꯅꯤ ꯍꯥꯏꯅꯕ ꯑꯔꯥꯞꯄꯗ ꯍꯤꯡꯒꯣꯜ ꯑꯃ ꯌꯦꯡꯉꯨꯁꯦ ꯍꯥꯏꯅꯕꯗꯣ ꯑꯗꯣ ꯅꯪꯒꯤ ꯁꯟꯗꯦꯒꯨꯝꯕ ꯍꯣꯂꯤꯗꯦ ꯑꯃꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯕ ꯁꯟꯗꯦ ꯅꯠꯇ꯭ꯔꯁꯨꯅꯦ ꯀꯃꯤꯡ ꯐ꯭ꯔꯥꯏꯗꯦꯁꯦ ꯑꯩꯒꯤ ꯀ꯭ꯂꯥꯁ ꯂꯩꯇꯦꯕ ꯁꯤꯗꯩꯗ ꯆꯠꯂꯨꯔꯁꯦ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯂꯩꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯉꯥꯛꯇꯪ ꯆꯠꯂꯨꯔꯁꯤꯔꯥ ꯍꯣꯏ ꯑꯗꯣ ꯃꯣꯏꯗꯅꯦ ꯆꯥ ꯍꯥꯞꯄꯣꯅ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯅꯣꯏ ꯃꯥꯕꯣ ꯍꯣꯏꯗ ꯊꯕꯛ ꯆꯤꯟꯅꯕꯅꯤꯗ ꯑꯁ ꯀꯗꯥꯏꯗꯩꯅꯣ ꯌꯥꯗꯦ ꯑꯥꯗ ꯆꯥꯔꯨꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯥꯕꯣꯛꯇꯣ ꯃꯕꯨꯛꯀꯗꯤ ꯈꯨꯐꯗꯤ ꯐꯈ꯭ꯔꯖꯥꯠꯅꯤ ꯏꯆꯟꯅꯨꯄꯤ ꯑꯃꯁꯨ ꯂꯩꯌꯦ ꯑꯁ ꯊꯣꯡꯕ ꯊꯥꯛꯄꯒꯗꯤ ꯍꯩꯈ꯭ꯔꯖꯥꯠꯅꯤꯗ ꯑꯗꯣ ꯐꯔꯦꯅꯦ ꯍꯌꯦꯡ ꯄꯨꯡ 9ꯃꯨꯛ ꯇꯥꯕ ꯑꯗꯥꯏꯗꯅꯦ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯑꯒꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯕꯨ ꯈꯪꯒꯗ꯭ꯔꯕ ꯐꯔꯦꯅꯦ ꯅꯪꯅ ꯄꯤꯀꯞ ꯂꯥꯛꯄꯗꯅꯦ ꯑꯩ ꯂꯣꯀꯦꯁꯟ ꯊꯥꯔꯛꯑꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯍꯜꯂꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯑꯧ ꯆꯥꯔꯦ ꯀꯩ ꯍꯤꯟꯖꯥꯡ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯁꯧꯒ꯭ꯔꯤ ꯈꯛꯇꯔꯕ ꯀꯥꯡꯒꯧꯒꯨꯝꯕ ꯕꯣꯔꯥꯒꯨꯝꯕꯗꯤ ꯌꯥꯎꯗ꯭ꯔꯕ ꯉꯥꯕꯨꯗꯤ ꯌꯥꯎꯋꯦ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯎꯔꯝꯃꯅꯤ ꯂꯩꯅꯥ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯦꯕ ꯑꯩꯁꯦ ꯊꯕꯛ ꯈꯔꯁꯨ ꯇꯧꯒꯗꯕꯅꯦ ꯑꯩ ꯊꯝꯃꯒꯦꯀꯣ ꯌꯥꯔꯣꯏ ꯋꯥꯔꯤꯗꯤ ꯁꯥꯕ ꯍꯧꯗ꯭ꯔꯤ ꯑꯗꯨꯒ ꯊꯝꯃꯒꯦ ꯀꯥꯏꯅ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯦꯕ ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯏꯀꯣ ꯃꯤꯅꯒ ꯗꯤꯃꯥꯟ ꯌꯥꯝ ꯇꯧꯍꯜꯂꯤꯀꯣ ꯆꯥꯎꯊꯣꯛꯄꯩ ꯋꯥ ꯅꯠꯇꯦꯕ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯦꯕ ꯑꯗꯣ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯅꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯔꯊꯗꯦ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯤꯀꯣ ꯅꯪ ꯕꯥꯔꯗꯦ ꯆꯠꯄꯗꯨꯗꯤ ꯑꯩ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯤꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯔ ꯅꯃꯥꯟꯅꯕꯔ ꯑꯃꯒ ꯆꯠꯃꯤꯟꯅꯧꯕ ꯑꯁ ꯆꯠꯃꯤꯟꯅꯗꯕ ꯌꯥꯔꯣꯏꯕ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦꯕ ꯀꯣ ꯐꯔꯦꯁꯦ ꯃꯇꯝꯗꯨ ꯌꯧꯔ ꯈꯟꯅꯔꯁꯦ ꯑꯗꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯀꯅꯥꯅꯣ ꯅꯥꯎꯕꯤꯌꯥ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯣ ꯑꯣ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯕꯣꯏꯐ꯭ꯔꯦꯟꯅꯦꯕ ꯆꯦ ꯅꯪ ꯄꯥꯏꯒꯦꯔꯣ ꯍꯜꯂꯣ ꯑꯩꯈꯣꯏ ꯆꯦ ꯄꯥꯏꯍꯜꯂꯛꯀꯦ ꯁꯦ ꯄꯥꯏꯌꯣꯕ ꯅꯥꯎꯕꯤ ꯁꯦ ꯄꯥꯏꯌꯣꯕ ꯕꯣꯏ ꯐ꯭ꯔꯦꯟ ꯑꯃꯨꯛ ꯍꯥꯏꯖꯜꯂꯦ ꯁꯦ ꯄꯥꯏꯌꯣꯕ ꯆꯦ ꯁꯦ
ꯍꯜꯂꯣ ꯁꯣꯝꯁꯦ ꯑꯩꯈꯣꯏ ꯅꯥꯎꯕꯤꯒ ꯈꯪꯅꯕ ꯑꯣꯏꯔꯕ? ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯕꯅꯤꯗ. ꯑꯗꯣ ꯑꯩꯈꯣꯏ ꯅꯥꯎꯕꯤꯗꯤ ꯌꯥꯝ ꯄꯪꯖꯕꯅꯦ. ꯑꯉꯥꯡꯁꯨ ꯑꯉꯥꯡꯅꯦ. ꯑꯗꯣ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. ꯑꯗꯣ ꯐꯣꯟ ꯄꯥꯏꯕꯤꯔꯤꯁꯤ ꯀꯅꯥꯅꯣ? ꯑꯩꯁꯦ ꯈꯣꯟꯖꯦꯜꯁꯦ ꯇꯥꯈꯤꯒꯨꯝ ꯇꯧꯋꯤ. ꯑꯗꯨꯅꯦ ꯑꯩꯁꯨ ꯇꯥꯈꯤꯒꯨꯝ ꯇꯧꯋꯤ. ꯀꯅꯥꯅꯣ ꯄꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯩꯒꯤꯔꯣ? ꯑꯩꯒꯤ ꯃꯤꯡ ꯊꯥꯅꯤꯜ. ꯍꯥ, ꯊꯥꯅꯤꯜ. ꯊꯥꯅꯤꯟ ꯀꯧꯕꯅꯦꯕꯁꯦ. ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯆꯦꯅꯦ. ꯑꯗꯣ ꯕꯥꯔꯗꯦꯗꯣ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯗ ꯌꯥꯔꯣꯏꯀꯣ? ꯑꯩꯗꯤꯅꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯁꯣꯏꯕꯒ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ.